Sandongna taktrabasu CR7 asi football gi taibangda karamba sanaroino haiba asi mayamna khangnaraba wafamni. Cristiano Ronaldo na 200 million pound haibadi 1758 crore gi deal amata Saudi Arabia gi Al Nassr Football Club ta join tawrani haina announce tawkiba mikup aduda media house amadi sports pandit kaya amana wa kaya amanganaki kudamoina hairabada Al Nassr asina Ronaldo gi aroiba career gi football club oiragani haina yamna chawraba dil asina Ronaldo gi family da problem oirapu yai haibana singba wa kaya ama ngangnaki adubu mayamna hainariba asida achumba wasu yauri Saudi Arabia hairiba leba asida di logi matungina luhongdriba nupa nupi puna leminaba yati amadi hotel gi roomsu share tawba yati hairiba wari asidi Ronaldo gi oinadi pura onna tainaba amo haibadu oire hojik Ronaldo asi luhongdriba nupa amani Matou Karamna Saudi Arabia da luhongdana leigedawriba Ronaldo na Delhi dos Manipur na mayambu ahan mamaktada taramnok chari ngasigi video asida Ronaldo na Matou Karamna Luhongdabida Saudi gi yamna strict oiraba unmarried couple singi matakta thamba athing masingi mayokta kamdong leigedawriba haiba asigi matangda semjaba video asibu loiba fawgutang yengbiduna channel asibu nungsiraba viewers singna support tawbiyo Portugal gi captain Cristiano Ronaldo na Riyadh based wa Al Nassr FC da chahi ani makhai gi contract sign tawduna football gi history da highest paid footballer amasu oiba ngamkre World Cup ki quarter final match da Morocco gi makuta pokiba amadi mamangi club Manchester United ki controversy mayam adugi matungda Al Nassr da join tawki Cristiano Ronaldo na Al Nassr FC da join tawdringai da Real Madrid gi call ngaiki numit nipuni ngairaba matungda CR7 na yamna chawrba deal amada Al Nassr FC da join tawraki adubu Ronaldo na Saudi Arabia gi club Al Nassr da laklaba matungda mayamna mahakki maramda kari ngangnariba Matou Karamna Luhongdabida adusu Saudi Arabia da leireba masi hangbiyaba amati CR7 gi fencing na yamna khanglamgadaba maram amani Saudi Arabia haiba leba asida nupa nupina luhongdana leiba yadabagi yamna strict oiba law chani masida nate hotel gi roomsu luhongdriba nupa nupi singna share tawba yate Saudi gi law gi matung ina hotel da check-in tawba matamdasu Saudi gi national IDs amadi luhongli haibagi documents sing utlaba kandada leiba yalle masigi sumatakta karigumba renta leiba tarabasu landlord aduna nupa nupi adudagi luhongli haibagi chesang hanglakani adubu Ronaldo di hauji fawa luhongri masina kamdauba hairiba luhongdringai da nupa nupi leminaba yadaba Saudi gi rule asi Saudi gi nationals amadi immigrants sing da chanaramani 2019 gi October thada Saudi gi kingdom na lautuki madudi Saudi da vacation lakpa matamda unmarried couple singna room share tawba yagani haina Saudi gi authorities singna su nupi mathanda travel tawbada room booking tawbagi ayaba supiki adubu nupi singna mafimarol akama setpadi yati adubu hairiba law asi problem natraga crime gumba thokpa matamda adum chatnagani mayam asi oidina su Saudi gi authorities singna Cristiano Ronaldo gi oinadi hairiba law asi chatnadabagumle 2016 dagi Ronaldo amati Georgina Rodriguez ani asipuna Luhongdabida leminaraki makoi haujik tha tramathugi machanupi Bella chahi manga surabi Alana Martina amati surrogate mother hi pokpa chahi manga suraba twins Eva amadi Matthew amadi chahi taragni thui suraba football pro machanupa Cristiano Junior puna macha manga ga Saudi Arabia da leiri Hojik Ronaldo amati maki family punna Saudi Arabia gi capital Riyadh gi mathon maudraga mapan wangba kingdom tower da leiri maki fix oiba yum ama semri fawba haiba hotel asida Ronaldo na maki family ga punna leigedawri Portuguese star asina leiriba hotel gi ka asi Royal Suite amasuni haiba room asida gi Riyadh gi fazaraba view sing adu uba fangdi Ronaldo na leiriba suite asidi kingdom tower asigi khwaidagi luxurious oiba room amasuni masida punna room taraga tareti yauri Ronaldo na hek pamba khudimak room asida loina available su ohelli
alarabia.net haiba website asigi matung ina Ronaldo na leiriba suite asida floor ani yauri masida living room ama private office dining room amadi media room su yauri. Ronaldo na hana Manchester United ta leiringai da leiramba Britain gi apartment sing adudagiti yamna tina chawba amadi luxurious oibasu heli. Ronaldo na Al Nassr FC asida 2025 ki June aduai fawba sanagadori. Ronaldo na Al Nassr FC da sign tawrba matungda asumna haiki. Aigi punsida asigumba achawba khongthang ama lawba asida aina yamna chawthokchei. Europe ta aigi ithau loire aina apama kutingmak fangkre. Aduga hojik asina aigi anoba challenge amani. Asigumba khudongchaba asibu pibibagidamagta Al Nassr bu Thagachari haina Ronaldo na fongdoki. Hojik Ronaldo asi masagi chahi kunsaga nipan suri amadi mahaka sanaminaramba footballer kaya amadi pothanakrabani. Ronaldo na kayamuk yamna fazaba performance piba haiba adudi lakadoriba matamna soidna takani.